अहनमक्तद डायमंड रेडियो चैनल असगी क्राइम रिपोर्ट्स तांका कसिबु ताबिरिबे सिंगु जेम्स सेगुजमना तरामनुक चबुगु लोइनना इकोकनोना खुरुमजरी ngasisu puduno lakchari डायमंड रेडियो चैनल असगी क्राइम रिपोर्ट्स चामगा हुंबु तरानी पंसुबा तांका मियोइबगे माइथोंगदनमा माइथोंग अदुगी मनुंगदा लेरिबना करी करी सगलोन यामबा मियोइबगी पुंसी खोंगचनी कनागुंबा अमतन हेक्तमक मियोई अमगी महाकी माइथोंग अदुगी मनुंगदा करी लेरिबगे हाइबसी खंगबदी अराइबा नथि मसिमंगना अखोइना ओरिबा खुदिमक अरानबनी हाइबदी अदुमक लानगनी अदुबु असिगुंबा सिंग असिगी मरक्ता थाजदबा कयासु याउदबदी नथि अमबु ओइरे थाजदबा कोमदा nga lei haiba ipa ipugi pauro ningsingbada khananingai oidaba yaudaba nati mapuroibena mahakki nupi hatpa thogdokaya mahakki nupi mangna mi khara tanaraga mapuroiba hatpa thogdok sing asi taraga mepum khudimangna ninda taunari amadi tokphom suthoi asigumba thogdok kaya asi tholokpada aikhoina ninda tawdrabadi lamdam narakadoriban natrabadi अखोइना तरामनो ओक्लगदि असुगुम थौदोक असिना अदोम अदोमदा थोलकपा मतमदा मिपुम खुदिंगना यारासिरा नत्रगा यारोसिरा अदु ओइबा तारबदि ngasiगी केस असि मियामदा तमजरी असेंगबदु खंगमिनसि अमदि अचुम अरान करिनो हाइबसि नैनमिनसि अरानबा अदुगी मायोक्ते खोइ मयाम पुनमक लेमिनसि थौदोक असि इंग्लिश सिंगनी तरा तरुक जुन थादा सूरत थोकिबा थौदोक अमखंग मफम असिदा दिक्सित कौबा बिजनेसमैन क्रोरपति फीगी बिजनेस तौबा मियोय मखक लेरम महाक्की नुपी सही अनीगी ममांगदा लुहोंगखिबा मेलसी कौबा अमा लेरम मतमदुदा मखोय अनि सूरतता लैबा मखोयगी मरी मथा अमगी युमदा चलुरबा मतुंगदा सही अनि मखाइरोम तंगाइरिबि मखोयगी मचानुपीगे लोइनना मयुमदा हलखि मसिगी मतुंगदा मेलसी अमदी मचानुपी मथक्की सेकेंड फ्लोर दा काखतुना मफी मरोल होंगलम मतमदुदा महाक्की नुपाना महाक्की कार गे पार्किंग ओरिबा जगह अदुगी लाइट अदु थाले लाइट अदु मुथलुगे हाइदुना महाक्की नुपीदा हाइरम मसिगी मतुंगदा दिक्सित युम अदुगी मखादा कुमथकी फनकोइना महाक्की नुपा हलखिदे मसिगी मतुंगदा महाक्की नुपी असिना महाक्की नुपा दिक्सित हलक्त्रे हाइदुना मिनिट खरा ngairaba matungda maha makhada kumthiraki adubu महाक्की नुपा अदु फर्स्ट फ्लोर अदुगी मथक्ता सीदुना असीब हक्चांग होइना लेरमखि अमदि महांगना लाउ खोंगदुना कप्पा अदुदा लेकाइगी मियोइसिंग ताखि मखोइगी युमदा लेकाइगी मियोइसिंग लाखिरम मसिगी मतुंगदा लेकाइगी मियोइना पुलिसता पाउ पिखि अमदि पुलिस मफम अदुदा लाखि सोमकना सब आई युमथंगनबा युम असिदगिनि आइगी मिंग अनन आइननि सब पुलिस तो पाउ पिजबदो ओ अनन इमुंग असिदा तै कना कना लेबगे इंस्पेक्टर इमुंग असिदा दिक्सित की ममा मपासु लेबन अदुबो ममा मपादि खोइ मतम खरगी ममांग खोइन ओकिदे मखोइ थबग म चखिबदि माले ओ हौजुक ओरिबा फिबम सिददि महाक्की नुपि सिदा खोइन वहंग पहंग तोबगी खुदोंग चागदब मानथे अदो थौदो से करम खान थोपनो एखोइदि हाइबिबि याब्रा इंस्पेक्टर एखोइसु तोइना खंगदे अदुबु महाक्की नुपि मेलसी हारिबसिना कप्पा लाउबा तोरकपदगी अखोइ लिकाइ मियाम मफमसिदा संसिन्दुनि येंलिबसिनि मसिगी मतुंगदा थौदोक असि मिहाटपा नत्रगा मिसि असिगी मतंगदा पुलिसता पाउ पिबा फब्रा हाइदुना अखोइ फोन तौजरकनि सर ओ यामना फरे रागब यस सर इमुंग असिदा लेबा पोचैसिंग लोइना चेक तौसिलो थौदोक असि मथंदा सिजबगी मोंगदि नथि मी अमना मी हाटपगी मोंग अदुरगदि मफम सिदा लेरिबा पोचैसिंगसे कनामतो पाहेनगन अदुगा फोरेंसिक साइंस की कांगुदो पाउपिको मफम असिदा कुपा मरोल थिरगा मिसी असिगी मतंगदा खोइ कुपना नैनगदबदि फनि सर असुमना पुलिसना इमुंग मनुंग अदुदा यामना कुपना थिजलम अमदि फोरेंसिक साइंस की मियोइसिंग मफम अदुदो कौदुना अकुप खंगनेनबगिदमक थिजिनबा हौकी अदुबु थौदोक असिगी विटनेस ओरिबा महाक्की नुपि मेलसी पुलिसना वारी सानदुना असेंग खर खंगनब होनबा अदु लाइबक थिबा हाइबदु ओइकी मरमदि थौदोक असिदा मेलसिगी मपुरोइबा सीदुना लेरamba मरमना महा करिगुम वारी सानननबगी खुदोंग चाबा लेखिदे ngaihak leita महा यामना कप्पा मरमना यामना तोइना तोइना वान थबा तौरमी असुमना मिसी असिगी मतंगदा पुलिसना खंगनिंगबा खर लेरबसु करिगुम अमता खंगबा ngamlamde मसिगी मतुंगदा इमुंग अदुदा पुलिसना थिजनबदा
पोट चै चाइथोकलमलिबा मदि चाइखाइरमलिबा सिनदि लूटपाट का मरी लेनबा मिहाटपगी थौदोक अमु ओइरमगने हाइना पुलिसना खनखिरम मथंगे नुमित पुलिस अमुक युम अदुदा लाखि अदुबु मिसी अदुगी मतंगदा अवाबा फोंदोकपा लाखपा मियोसिंग नत्तना थौदोक असिगी विटनेस ओरिबा महाक्कि नुपीगदि वारी सानबगी खुदोंचाबा फंखिदि इमुंग अदुदा मेलसी अमदि मखोइगी पिकलिबि मचानुपी चही अनि मखाइरोम तंगाइरिबि असि नत्तना कनागुम्बा मत लेरमदि इमुंग असिदा लेबा नुपी असिगी मने मकुसु अतोप मफमदा लेखाइना सत्खि हाइबा असि नत्तना मखोइ असेंगबा मत खंगबा ngamlamde असुमना नुमित हुमनी सुबा मतमदसु पुलिसना मिसी असिगी मतंगदा मेलसीगा वारी सानना होनखि अदुबु मेलसी महाक्कि मपुरिबा दीक्षितपु मिहा थीना हालंबा अदुना यामना तोइना कप्पा अमदि यामना तोइना वांथबा असिना पुलिसना करिगुम अमता महाक्को वारी वताइ सानबा फंखिदि असुमना नुमित हुमनीदगी मरिनी मंगाने हौखिरमि विटनेस ओइरिबा महाक्कि नुपीगा वारी सानबा पांखि लेकाइगी मियोइसिंगदा मेलसीगी इमुंग मनुंगी मतंगदा खंगबा याबा हंगबा याबा पुलिसना हंखि मसिगी मतुंगदा मंगाने सुबा नुमिता मेलसी पुलिस का वारी सानबदा मेलसीनी यारखि मतमदुदा मेलसीदा पुलिसना हंखि मेलसी थौलिबा थौदोक्सी यामना नुंगाइतबा थौदोमनि अदुबु अखुना नोंगोंदा करि हाइगनि नहाकसु थौलिबा थौदोगसदगी यामना तोइना कप्पा अमदि वांथबसिना अखोइदसु खंगनिंबा खरदि अखोइना खंगबा ngamhandre करिगुम्बा खंगलगदि अखोइदा हाइबिरगदि अदोंगी इपुरोइबा हातपसे अखोइ सोइदना पुतोकपा ngamगनि अदु अखोइदा खरा मतेंग पांगबिगेरा इंस्पेक्टर नखोइना खंबिनिंगबदो अइंगोंदा दुमा हंगबियु अइ सोइदनमकि अइना खंगबदुदि अइ हाइजगे ओ याम नुंगाइजरे नुमित असिगी थौदोक्सि पुंग क्यादा थोखिबनो इंस्पेक्टर अखोइ सुरतता लेबा मरी मता अमगी युमदा अखोइ डिनर अमा चतखि अखोइना हलकपा मतमदा नुमिदांगी पुंग 8 मखाइगुम्बा तारे नसिगी मतुंगदा अखोइ 3rd फ्लोरदा अखोइगी तुमफम काले मदुदा अखोइ काखतखि अइनि इचानुपी फमुंगदा सुंखि अखोइना कार थमलिबा जगा अदुगी पार्किंग लाइट अदु nganदुना लेरे हाइबदगी दीक्षितना लाइट अदु मुथतखि हाइदुना चतखि मदुगी मतुंगदा आइसु फिरोल होंगनबा होनखि अदुबु मिनिट 15 कुन फारबा मतुंगदा आइगी पुरुबा दीक्षित मथक्ता काखलखिथि कैदोबा यावरबनो हाइदुना अइना मखादा मथंग मथंग कुमथरखि ममाइदा फीनि येतपा मी अहुमना आइगी पुरुबगी मंगकता थांग थमदुना लेरम ओइ नुपी लाउ खोंगबा तौगनो करिगुम्बा लाउ खोंगबा तौरदि नंगी नुपासे अखोइना हातकनि मदु खक्ता नतना नंगसु अमदि नखोइगी पिकलिबि नचानुपीदुसु हातकनि लाउ खोंगबा करिमदा तौगनो खुद पारिबा थांचुब्रा खुद पारिबा थांचुब्रा नखोइ खनानो नखोइना पामबिसि करिनो आइगी ngakta नखोइना थांग थमबिसि करिनो हायो नखोइना पामदु करिनो हायो ए नुपा नंगी ngakta थमिबा थांची नंग किद्रा आई नुपी नंगक्ता सिरिबा सनानुपा मखादा थमु नंगक्ता सिरिबा सनानुपा सिंदु मखादा लोइ थमु नखोइगी सनानुपा लेबो उपुसिंदु थोंग लोइना हंग याम थुनो क्विक अदु नत्रगदि नखोइगी नुपासे हौजि खुदक्ता हातकनि नते मेलबे थोंग हंगनो मखोइसे हुरान बांगक्तनि हे नुपा नंगक्ता थमलिबा थांगछि नंग किद्रा नंग नंगक्ता थमलिबा थांछि उद्रा नते नखोइना करिगिदमक्तनो नखोइना सुमना तोबसु मसिबा फब्रा आई पुलिसता ताकनि पुलिसता तागन नखोइबो इने सोइदना फानगनि ओइ नंगना पुलिसता यामना तंगदि अखोइगी थांग असिगी मयासि नंग हौजि गेंबा तारेना कमदोइ नचिंदु खुमखोदना हिनुपी नंगक्ता सिरिबा सनानुपा मखादा थम यामना थुना थम नत्रबदि नंगसु थवाइ मांगनि सुमने इंस्पेक्टर आइगी पोरी बाबू आइगी मांग मक्तदा ममाइ खुम्बा मियो अहुमदना थांगना थिन्दुना हातखि लोइनना आइगी इसादा अइना थबक चलुबगी सिबा सनानुपा पुनमक मखादा लोइना थमनखि अमदि आइगी पिकलिबि इसा मखोइना फमुंगदगी लौथोरकलगा आइगा लोइनना बाथरूम असिदा मखोइना थोंग लोनसिन्दुना थमखि मसिगी मतुंगदा इमुंग असिदा करि करि तौखिबनो हाइबा आई करिमता खंगते फना कुइना बाथरूमदा लेरबा मतुंगदा मखोइगी मखोल अमता ताखिथि मसिगी मतुंगदगी बाथरूम अदु मिंगसेलना पानबा थोंग अदु
बाथरूमꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯅ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯈꯤ ꯑꯃꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯔꯛꯈꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯗꯤꯛꯁꯤꯠ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯁꯤꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯏꯈꯦꯡ ꯆꯦꯟꯊꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯞ ꯂꯥꯎꯗꯨꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯈꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯍꯪꯈꯤ ꯑꯩ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯑꯣ ꯊꯧꯗꯣꯛ ꯑꯁꯤ ꯁꯅꯥ ꯂꯨꯄꯥ ꯂꯨꯠꯄꯥꯠ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣꯝꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯂꯒ ꯑꯗꯣꯝꯗ ꯇꯥꯛꯀꯅꯤ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯆꯤꯡꯅꯕ ꯂꯩꯔꯕꯁꯨ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯅꯅꯕ ꯍꯣꯠꯅꯈꯤ ꯐꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯦꯜꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯅ ꯄꯨꯊꯣꯛꯄꯒꯤ ꯂꯝꯕꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯄ ꯍꯧꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯏꯈꯤ ꯔꯥꯘꯕ ꯀꯦꯁ ꯑꯁꯤ ꯈꯔ ꯂꯨꯒꯗꯧꯔꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯤꯒꯠꯄ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯔꯠꯇ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗ ꯆꯠꯂꯤ ꯍꯥꯏꯔꯤꯕꯁꯦ ꯁꯨꯔꯠꯀꯤ ꯀꯔꯝꯕ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯤꯕ ꯇꯥꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯍꯥꯛ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯊꯤꯕ ꯆꯨꯝꯃꯤ ꯐꯅꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯦꯜꯁꯤꯗ ꯍꯪꯂꯝꯃꯤ ꯃꯦꯜꯁꯤ ꯋꯥꯐꯝ ꯑꯃ ꯇꯪꯖꯒꯦ ꯐꯅꯤ ꯍꯥꯏꯕꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯔꯠꯀꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯗꯣꯝꯅ ꯆꯠꯂꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯃꯐꯝꯗꯅꯤ ꯑꯣ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩꯈꯣꯏ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯏꯟꯁꯄꯦꯛꯇꯔ ꯏꯟꯁꯄꯦꯛꯇꯔ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯕꯨ ꯆꯤꯡꯅꯕꯤꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯑꯗꯣꯝꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯣꯏ ꯃꯈꯣꯏꯅ ꯇꯧꯔꯝꯒꯅꯤ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯒꯤꯁꯨ ꯄꯥꯎ ꯈꯔꯗꯤ ꯈꯪꯗꯕ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯒꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯐꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯦꯜꯁꯤꯒ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯈꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯔꯠꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯦꯜꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯤꯛꯁꯤꯠ ꯆꯥꯛ ꯆꯥꯕ ꯂꯥꯛꯈꯤꯗꯦ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯆꯥꯛ ꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯁꯨꯔꯠꯇ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯗꯤꯛꯁꯤꯠꯀꯤ ꯃꯃꯥ ꯃꯄꯥꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯃꯗ ꯊꯧꯔꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯟꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁꯅ ꯆꯤꯡꯅꯈꯤ ꯔꯥꯘꯕ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯆꯨꯝꯂꯛꯀꯗꯧꯔꯤ ꯃꯈꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯁꯨꯔꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯆꯠꯂꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯦꯜꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤꯗꯃꯛ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯍꯥꯛꯀ ꯆꯥꯛ ꯆꯥꯕ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯔꯥꯘꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩ ꯃꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯎꯕ ꯐꯪꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯗꯥꯏ ꯆꯠꯈꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯆꯨꯝꯃꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯗ꯭ꯔꯥꯏꯚꯔꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅೋ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯥꯕ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯋꯥꯐꯝ 6ꯈꯛ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯈꯤ ꯃꯁꯤ ꯄꯨꯂꯤꯁꯅ ꯀꯟꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯊꯣꯔꯛꯈꯤꯕ ꯋꯥꯍꯪ 6ꯅꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯋꯥꯐꯝ 6 ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯥꯔ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯖꯒꯥ ꯑꯗꯨꯒꯤ ꯂꯥꯏꯠ ꯃꯨꯊꯠꯄ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯄꯥꯔꯀꯤꯡꯒꯤ ꯂꯥꯏꯠ ꯑꯗꯨ ꯑꯣꯐ ꯑꯣꯟ ꯇꯧꯕ ꯌꯥꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯗꯤꯛꯁꯤꯠꯅ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯆꯠꯂꯒ ꯄꯥꯔꯀꯤꯡꯒꯤ ꯂꯥꯏꯠ ꯑꯗꯨ ꯃꯨꯊꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯣꯏꯔꯝꯃꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪ
ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯗꯤꯛꯁꯤꯠꯄꯨ ꯊꯥꯡꯅ ꯅꯝꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯊꯥꯖꯔꯝꯗꯦ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯄꯗꯤ ꯀꯥꯔꯒꯤ ꯄꯥꯔꯀꯤꯡ ꯑꯗꯨꯒꯤ ꯃꯄꯥꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯍꯥꯠꯄ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯅꯠꯇ꯭ꯔꯒ ꯌꯨꯝꯌꯥꯏꯗ ꯍꯥꯠꯄ ꯌꯥꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥ ꯃꯊꯛ ꯑꯗꯨꯗ ꯃꯉꯛꯁꯝꯗ ꯊꯥꯡ ꯅꯝꯗꯨꯅ ꯄꯨꯔꯛꯂꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯌꯨꯝ ꯑꯗꯨꯗ ꯅꯝꯐꯨ ꯍꯥꯐꯨꯗ ꯆꯪꯂꯛꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯊꯑꯣꯏꯅꯃꯛꯀꯤ ꯃꯤꯔꯣꯠꯁꯤꯡ ꯑꯗꯨ ꯌꯨꯝꯒꯤ ꯃꯤ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯔꯤꯁꯨꯕꯗ ꯁꯅꯥ ꯂꯨꯄꯥ ꯂꯧꯈ꯭ꯔꯦ, ꯃꯦꯜꯁꯤꯗꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯣꯏꯅ ꯂꯧꯈꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯛꯁꯤꯠꯀꯤ ꯃꯉꯛꯁꯝꯗ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯂꯤꯛꯁꯤ ꯂꯤꯛ ꯑꯗꯨ ꯀꯔꯤꯒꯤ ꯄꯨꯗ꯭ꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡꯗ ꯃꯃꯜ ꯇꯥꯡꯂꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯤꯡꯁꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯗ꯭ꯔꯤꯕꯅꯣ? ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤ ꯕꯦꯒꯇꯁꯨ ꯄꯩꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯔꯗꯅꯆꯤꯡꯕ ꯌꯥꯎꯏ, ꯃꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯗ꯭ꯔꯤꯕꯅꯣ? ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯑꯇꯥꯡꯕ ꯕ꯭ꯔꯥꯟꯗ ꯃꯈꯜ ꯑꯃꯅꯤ, ꯀꯔꯤꯒꯤꯗꯃꯛ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯑꯇꯥꯡꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯗ꯭ꯔꯤꯕꯅꯣ? ꯃꯉꯥꯁꯨꯕ ꯆꯤꯡꯅꯕꯗ ꯗꯤꯛꯁꯤꯠꯄꯨ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯐꯨꯈꯤ ꯍꯥꯏꯕ ꯑꯗꯨ ꯐꯨꯕꯒꯤ ꯗꯥꯛꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯑꯃꯗꯤ ꯗꯤꯛꯁꯤꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯅꯣꯞ ꯎꯞꯄꯤ꯫ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯅꯣꯞ ꯑꯗꯨꯃꯛ ꯎꯞꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯃꯃꯤꯠꯇꯒꯤ ꯑꯅꯣꯞ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗ꯭ꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯥꯏꯗ꯭ꯔꯤꯕꯅꯣ? ꯇꯔꯨꯛꯁꯨꯕ ꯆꯤꯡꯅꯕ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗ ꯂꯩꯕ CCTVꯗ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯆꯤꯡꯂꯦꯝꯅ ꯆꯪꯈꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯦꯜꯁꯤꯅ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅꯤ ꯍꯥꯏꯅ ꯃꯤ ꯑꯃ ꯍꯦꯟꯒꯠꯅ ꯍꯥꯏꯔꯤꯕꯅꯣ? ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯔꯒ ꯃꯦꯜꯁꯤꯅ ꯄꯤꯔꯤꯕ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯒ ꯆꯥꯅꯔꯛꯇꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯦꯜꯁꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯦꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯜꯁꯤꯒꯤ ꯌꯨꯝꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ꯫ ꯃꯦꯜꯁꯤ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯗꯤꯛꯁꯤꯠ ꯍꯥꯠꯄꯒꯤ ꯃꯔꯝ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ, ꯑꯗꯨ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯁꯣꯝ ꯑꯃꯨꯛꯇꯪ ꯂꯦꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯟꯁꯄꯦꯛꯇꯔ? ꯑꯩꯗꯤ ꯀꯔꯤꯒꯤ ꯂꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯋꯥꯍꯪ 6 ꯈꯛ ꯍꯪꯒꯅꯤ꯫ ꯋꯥꯍꯪ 6ꯁꯦ ꯑꯗꯣꯝꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯗꯣꯝ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯍꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤ, ꯅꯍꯥꯛꯅ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯆꯥꯟꯅꯗꯕ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇꯪ ꯆꯠꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯔꯤ, ꯒꯥꯔꯤꯗ ꯄꯨꯈꯠꯂꯨ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯅꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤ꯫ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯃꯍꯥꯛ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯍꯧꯈꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯍꯥꯛꯀ ꯀꯔꯤ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯨꯏꯅ ꯆꯦꯟꯗꯨꯅ ꯂꯩꯈꯤ, ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯋꯥꯍꯪꯁꯤꯡꯗꯣ ꯍꯪꯈꯤ꯫ ꯃꯦꯜꯁꯤ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯣ ꯃꯗꯨꯒꯤ ꯂꯥꯏꯠꯇꯨ ꯑꯣꯐ ꯑꯣꯟ ꯅꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯄꯥꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯥꯔꯀꯤꯡꯒꯤ ꯃꯩ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯃꯨꯊꯠꯄ ꯌꯥꯔꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯃꯈꯥꯗ ꯆꯠꯂꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯅꯪꯅ ꯅꯝꯕꯔ 1 ꯑꯩꯈꯣꯏꯗ ꯃꯤꯅꯝꯕ, ꯅꯝꯕꯔ 2 ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯊꯥꯡ ꯅꯝꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯀꯥꯔꯛꯏ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯔꯤꯝꯇ ꯐꯪꯗꯦ꯫ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯂꯕꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯒꯥꯔꯤꯒꯤ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯍꯥꯠꯄ ꯌꯥꯏ, ꯊꯣꯡꯖꯤꯟ ꯃꯌꯥꯗꯁꯨ ꯍꯥꯠꯄ ꯌꯥꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯅꯪꯉꯣꯟꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯕ ꯌꯥꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯆꯪꯈꯤꯗꯦ, ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯆꯪꯈꯤ꯫ ꯃꯔꯤꯁꯨꯕꯗ ꯅꯪꯉꯣꯟꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯄꯨꯈꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯥꯔꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯗꯣ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯁꯅꯥꯅꯤ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯤꯡ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯄꯨꯈꯤꯗꯦ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯅꯤ ꯕꯦꯒ ꯑꯃꯗꯤ ꯃꯣꯕꯥꯏꯜꯁꯨ ꯄꯨꯈꯤꯗꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯃꯈꯣꯏꯅ ꯂꯥꯛꯅ ꯐꯥꯅꯗꯨꯅ ꯉꯛꯁꯝꯗ ꯊꯥꯡ ꯊꯝꯃꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯗꯨꯒꯨꯝꯕ ꯂꯥꯛꯅ ꯐꯥꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯇꯔꯨꯛꯁꯨꯕꯗ ꯍꯥꯏꯔꯧꯔꯥ, ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯍꯥꯠꯄ ꯅꯪꯅ ꯃꯃꯥꯏ ꯈꯨꯝꯕꯗꯨ ꯀꯌꯥꯅꯤ ꯍꯥꯏꯕ? ꯏꯟꯁꯄꯦꯛꯇꯔ, ꯋꯥꯐꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯣ, ꯍꯧꯖꯤꯛꯁꯨ ꯅꯪ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ? ꯃꯃꯥꯏ ꯈꯨꯝꯕ ꯃꯤ 3? ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯥꯘꯕ, ꯂꯦꯞꯇꯣꯞꯇꯨ ꯄꯤꯔꯣ꯫ ꯁꯤ ꯂꯩꯖꯔꯦ ꯁꯥꯔ꯫ ꯁꯤꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯨꯡ 7:30ꯒꯤ CCTV ꯐꯨꯇꯦꯖ, ꯄꯨꯡ 7:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯅ ꯃꯤ 2 ꯏꯔꯦꯝꯂꯦꯝꯅ ꯆꯪꯍꯜꯂꯤ, ꯑꯗꯨꯒ ꯃꯤ 3 ꯍꯥꯏꯔꯤꯗꯤ ꯀꯔꯤꯒꯤ?
सिगी फुटेज सिबो अरानब्रो सिगी CCTV फुटेज सिबो मी अहुम ने हाइगा हेरो नंगना करिगी दमक्तु नचिनथिबा मिहात असे नंगना चथबने नंगी नपुरबे दीक्षित पु नंगना हाटपने सिदगी हेन प्रमाण मतिक चाबा नंगोद उनिंगाय दरकार ओइदे असेंगबदु सेंग हायो नंग अफबो ओइरो पिकलिब चही अनि मखाई खक्का गारिब नचानोपी असिदा हयेंग चौरकलब मतमद महाकी अपोपो मपादु नंगना हाटपने हाइबसी नंगी नचिमंगना हाइबो ngomgadoribra असोमना पुलिसना हाइबो मतमदा असेंगबो वाफम लोइना हाइदोरखिरमी माने इंस्पेक्टर अइने अइगी पुरैबबु अइना हाटपने ओ कयादा नंगना नता तौदना नंगी नपुरैब सिरबा मतुंगदा नुमित मरी मंगानी वान्था सनबा कपसनबा अखोइन वा हंगबा लाकपदा नुमित मंगानी थेंगथनखिबा सिगुम्बा क्राइम सिदिने अखोइदि यामना तोइना उरबन इमुंग अमदा महाकी मपुरैब सिबदा नुपी अमना कपके यावना कपदा नुमित निनी हुमनी दगी हेना कपथि अदुबु इसिंग थादुना लाकनबा नुमित मरी मंगानी नंगी का हेनबे एक्टिंग अदुदा अखोइना नंगोदा चिंगनबा नुमित अदुदा लेखरबन अदुबु खुदम चांगदम फंगदबन करिगुम्बो पाइ लेखिथि हायो मिहात असिगी मतंगदा नंग सेंग हायो इंस्पेक्टर अइगी नुंसिनजबा अमा लैं महाकी ममिंग सुकेतु कौइ अइ महाका स्कूल लाइफ अमदी कॉलेज लाइफ तगी चही 13 नुंसिनदुना लाखि इमुंग मनुंगनासु मागा इगा नुंसिनबसि लोइना खंखि अदुबु इबानिगी नुंसिनबसिना पन्थुंग यौबा हाइबदुदि मरुइना खोइगी इमुंगना याखिथि मसिगी मतुंगदि इमुंग मनुंगना सिलगा फीगी बिजनेसमैन पैसा यामना पाइबा दीक्षितपु अइगा लुहोंगननबगिदमक इमुंग मनुंगना सिनखि अइ उपाय लेखिथि ngsidagi chahi ani makhai ohungi mamangda ai luhongki ai imung asida ai yamna nongai le adubu ai ga nungsinaramba suketu mahaksu matam khar leraga luhongkiram adubu mahak yum pale ai su yum pale ibani gi chahi 13 ki lenarakpa mari adudi mana su kaw bangam the aduga aina su kaw bangam the masigi matungda maga iga paw phonaduna ibani yamna lona unaba horki मेलसी सुमाइन सुम मतम क्या लेखि हाइनो नंग नैबो हुंदोंगलमलगा पैसा पाइबा दीक्षित का लुहोंगदुना नंग नुंगाय लेखरे अदुबु अइ युम पानखिथि इमुंग मनुंगी प्रेशर लाखे अइ तसिंगना अइ युम पानबा पामखिथि अदुबु अइबु नंगना इराय लाइनो कौथोंगलमलगा अतोपा लमलानबा अमगी मनाक्ता नुंगायना लेखिबदु उरगा अइगी थमोइदा चाखि अइ तोफम खंगिथि ममै थंगदा चही खर लेरबा मतुंगदा इमुंग मनुंगना सिलकपदगी अइ लुहोंखि अइ खनखि नंगना इबु थादोकलमलगा लुहोंगदुना तोपा मी मगी मनाक्ता लेखिबिदा अइबु कौखिबदो अइ सो तोपा नुपी मगा लुहोंगलबदी नंगी नुंसिबसे सोइदना काउगनी हाइना इन खनखि अदुबु मदु पुनमक ओइखि मसिने इंगोंदा हेना चैना अमा हाबलखि नुंसिबा हाइबदो सुमना तौबरा थुंगनबा हाइबदुबु मसिरा अइगी पुंसिददी नहक याउदबा हाइबसिना अइगी महाउ याउद्रबा पुंसि अमखक इंगोंदा ओहेले मसिगी मतुंगदगी अइना नंगा पाव फाउननबा याम कन होनखि अदुबु लाइबा फबदगी अइ नंगा पाव फाउनबा हमखि मसिनी असुमना नंगा इगा लोना लोना सुमाइना क्याम कुइनो उनखिदोइनो नंग खलो हौजु मखा ताबसि करि तौसिके सुकेतु ऐसु नंगना हाइबदा यारिदना अइ चही अनि मखाइरोम सुरबि चानुपि अमा लेरबा सागै मगी मौनि अदुबु ऐसु नंगना हाइबदगी मफम असिदा लाक्लिदना अदुबु मेलसि सुमाइना क्याम कुइना तौखिसे हाइनो अइदि मखा ताना इ खांबा ngमगी पंगल इंगोंदा लेथि हौजिक अखोइनि करिगो मखा तौद्रबदि मसे यामना कुइना सुमना चलोय सुकेतु अदुबु करि तौसे हाइनो मेलसी अदुदि नंसु खलो प्लान अमा सिलो मफम अदुदगी नंग पुनमक थादोकलमलगा नंगैगा अतोप मफम अमदा चटखरसे सुकेतु अदु यारो हिंगबदा पैसा चंगी नंसु सेल थोकते अदुबु अइगी पुरैबा दीक्षितति सेल थुम यामना पाइ महा करोड़पतिनि ओ अदुदि महा करोड़पतिनि हारबदि अइ सेल थोकते अइंगोंदगी माना हेना मतिक चाइ मागा नुंगाइना लेरगे सिरो नति नति सुकेतु नंग लाना खले
इबानी चलबसु दीक्षित के लेरिबा मरम नथुम सिंसे इबानी न पाइरबदी तुंगदा लाकदबा अवाबा पुनमक लोइना थेंगनबा ngomgani मेलसी नंगना हारिबसि करिनो सुकेतु इबानी की लंबी दे येट कदौरिबा दीक्षित से ताइबंग असि थादोक्तुना चलहनख्रसे मेलसी मदु अराइबा थबक ओइरोय मदो लोइना खंगनरकनी मदुनु मरम ओरगा नंगे एगी पुनसिदा मदुनु अयेट पोरकनी सुकेतु आई नुंगसिबगिदमक नंगना चही क्या खंगलि अदुबु मखाताना नंग एगी पंथोंग असि यहोनगे हारबदी खोंथांग असि नतन करिगुमा मतो उपाय लेरो मेलसी अदुदि करिनो इबानीना तौगदबसे आई अथुबा मतमदा नंगोंदा पाउ पिरखे आइगी पुरुइबगी सागै नातै पुनमक अरापा मफम अमदा मखोय लाई खुरुमबगी थौरम अमा पांगतोगदौरि अदुबु दीक्षितति महाक चलोइदौरि मरमदि महाकि बिजनेस असि नोंमा थादोकपा याबा नथे चटकदबा नुमितो करि नुमिनो अदुगो करम पुंफम मदु खंगलबा मतुंगदा आई नंगोंदा पाउ पिरखे असुमना मेलसी अमदि महाकि हाना नुंगसिनरंबा सुकेतु हारिबा मियो असिगा प्लान अमा सिनखि मदुगी प्लान अदुगी मतुंगिना थबक सिंग असि मखोइना पांगथोकननबगिदमक सेम सारमे मदुदी मखोइगी मकुबोक अमदि मनेमबोकना मफम अदु थादोक्तुना चटख्रबा मतम महाकि मपुरोइबनि युम अदुदा मथंता लेबा मतमदा नुमित अदुदा युम अदुदा लोना चंगलकलगा दीक्षितपु हालबा मतुंगदा सेल थुम पांबा सना लुपा पांबा मियोइसिंगना थबक अदु पांगथोकिबनि हाइदुना सुकेतु अमदि मेलसीना प्लान असि लोइनमक सिनखे हाइदुना पुलिसता तमलम ओ कनागुंबा अमत लेतबा तंजादा नंगना नंगी नपुरोइबाबु हाटपा माने आई सुकेतुबु यामना नुंगसि इंस्पेक्टर नंगना सुकेतु पामलबदी नंगना युम अदु थादोकलगा दीक्षितपु हाटतना नंगना थबक अदु पांगथोकपे अदुगा करिगिदमक नंगना मदु पांगथोकत्रिबा इंस्पेक्टर दीक्षितति क्रोरपति आई महाका काइनबदी ngomgani अदुबु महाकी यामलबा लनथुम अमदि सना लुपा क्या दुदी ऐगा काइनबा पामथे इंस्पेक्टर हिंगबदा पैसा जंगी सना लुपा अमदि पैसा सिंग अदुना सुकेतो अमदि इबानी की पुंसीदा मदुन अफबो ओइगनी मसिदगी इबानीना थौरांग असि लौखटखिबनी इंस्पेक्टर ओ नंगी नुपाबु नंगना हाना मरी लेनरम नुपा अदुगा प्लान सिलगा मिहातीन हाटपा लूटपाट का मरी लेनबा मानननबगिदमक नंगना सिनबा प्लान हायो नुमित अदुदा अनिसुबा मी अदुदि कनानो इंस्पेक्टर अखुगी मुंगी ड्राइवर ने ओ ड्राइवर अदुना मतौ करमना इंस्पेक्टर यामलबा सेनफम सिंग अदुदगी मंगोंदसु सेनफम पीगे हाइदुना सुकेतुगा पाउ फाउनरबा मतुंगदा थौदोकसि पांगथुकी नुमित अदु नुमिदांग पुंग 9 मखाइ तारकपा मतमदा अखोई इमुंगदा चंगलखि अमदि दीक्षितना मथकि फ्लोरदा लेरिङै मतमदा अैना मखागी थोंग अदु लोनसिलमद्रे हाइदुना थोंग लोनननबगिदमक अै मखादा कुमथरखि अदुबु अै थोंग अदु लोलमदे थोंग अदु कोमलपना हांगदोक्तुना थमलमि अमदि ngahaki matungda thong adudagi irai laina aikhoigi driver ga suketu ga changlaki amadi aikhoigi khada changlaktuna dixit pu thangna thinduna hatki madupunamak aigi mangmakta da loina pangthuki aigi poroi babu suketuna hanjin mangak samda thangna thinki ai mangmakta da mahak hatpadu ai yengduna leki madugi matungda suketuna mihun holibra haini yenki madugi matungda mihun honre haiduna makoina lut pat ka mari leinana mihat ase pangthokpa yana nanwagi da imung manungi pochai kya marom sai khai amadi aina siba sanalu passing adu makoida piki o yamna ningthina pangthoki nangi na poroi bagi lanthum pamba hana nanga nuksinaramba nupaga mari taningdaba maram sing astegi nokoina pangthokpa thabok thorom singda nokoina asoi ba taruk ti langthoklam maram sing asidagi koina thirba matungda mihat ase nangna pangthokpan hebase koina khangani haujikti nangi sel thum pairaba marai bak thirba nangi na puri ba chatkre nangna sasu jail da lebiye natraga nakoina toruba thabak adugi damak farsi pirak popo ye adubu naha ki chehi ani makhai khakta ngari bina chana psd kanana yo hogadori nangna sana pangthokkiba asoi bo khongpham amana madudagi asoi ba kayam chawna lakpagi haibadu kaisum sangda nang khangba tareni
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯨꯀꯦꯇꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯒꯠꯈꯤ, ꯂꯣꯏꯅꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯐꯥꯒꯠꯈꯤ꯫ ꯏꯪ 2013ꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯖꯦꯜꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯀꯔꯝꯕ ꯔꯥꯏ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝꯅ ꯉꯥꯏꯅꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯅ ꯅꯨꯄꯥ ꯍꯥꯠꯄ, ꯅꯨꯄꯥꯅ ꯅꯨꯄꯤ ꯍꯥꯠꯄ, ꯀꯦꯁꯁꯤꯡ ꯑꯁꯤ ꯈꯔ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯊꯣꯛꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯅꯤꯟꯗꯥ ꯇꯧꯕꯤꯌꯨ, ꯃꯇꯨꯡꯗ ꯂꯝꯗꯝꯅꯔꯛꯇꯅꯅꯕꯒꯤꯗꯃꯛ꯫ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯇꯣꯟꯕꯁꯤꯡ ꯑꯃꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨꯁꯨ ꯊꯧꯖꯥꯟꯕꯤꯌꯨ, ꯂꯥꯏꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯈꯛ ꯄꯨꯟꯁꯤꯗ ꯍꯣꯠꯅꯕꯤරුꯅꯨ꯫ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯔꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫